ꯉꯁꯤꯗꯤ ꯈꯪꯖꯗꯕꯅꯤ ꯄꯨꯟꯁꯤꯕꯗ ꯉꯛꯅ ꯌꯦꯡꯂꯒ "ꯏꯕꯥꯏ ꯀꯩꯗꯧꯔꯒꯦ?" ꯄꯨꯟꯁꯤꯕꯁꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯆꯣꯏꯊꯣꯛꯇꯕꯤ ꯈꯨꯝꯂꯩ, "ꯀꯩꯁꯨ ꯇꯧꯗꯦ." ꯇꯟꯖꯥꯗꯨꯗ ꯑꯍꯦꯟꯕꯒꯤ ꯒꯥꯔꯤꯗꯒꯤ ꯑꯦꯟꯖꯦꯜꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤꯕ ꯉꯛꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯟꯖꯩ꯫ ꯀꯩꯅꯣ ꯑꯅꯤꯁꯤꯕꯨ ꯀꯣꯏꯅꯔꯤꯖꯥꯠꯂꯣ? ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯃꯆꯤꯟ ꯃꯅꯥꯎꯃꯨꯛꯁꯨ ꯅꯠꯇꯦ꯫ ꯍꯦꯟꯕ ꯏꯅꯥꯎꯅꯕꯨ ꯄꯥꯝꯂꯗꯤ ꯅꯌꯥꯝꯕꯅ ꯌꯥꯔꯦ, ꯀꯣꯏꯈꯥꯏꯌꯨꯍꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ, ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯊꯣꯛꯁꯦ꯫ ꯑꯁꯤꯗ ꯑꯩ ꯒꯥꯔꯤ ꯊꯧꯖꯤꯜꯂꯨꯔꯗꯤ ꯏꯆꯣꯞ ꯆꯣꯞꯅꯔꯅꯤ, ꯒꯥꯔꯤꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯅꯤꯁꯤꯗꯣ ꯉꯛꯅ "ꯀꯩꯅꯣ ꯏꯕꯥꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤꯁꯦ ꯀꯩꯗꯧꯕꯅꯣ? ꯅꯣꯏ ꯆꯦꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯝꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯤ ꯑꯃꯨꯛ ꯂꯥꯛꯁꯤ." ꯅꯤꯁꯤꯗ ꯃꯀꯣꯛ ꯅꯣꯝꯃꯤ꯫ "ꯑꯣ." ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯁꯣꯝꯗ ꯂꯩꯁꯦꯝꯕꯁꯨ ꯀꯣꯂꯦꯖꯇꯒꯤ ꯂꯤꯡꯖꯦꯜꯕꯨ ꯂꯧꯔꯒ ꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯏ꯫ ꯂꯝꯕꯤꯗꯅꯤ "ꯂꯤꯡꯖꯦꯜ." "ꯍꯥꯎ." "ꯂꯨꯍꯣꯡꯕ ꯊꯨꯖꯤꯜꯂꯛꯄꯁꯤ ꯏꯃꯥ ꯍꯣꯏꯅ ꯁꯥꯎꯕ꯭ꯔꯥ?" "ꯁꯥꯎꯗꯤ ꯁꯥꯎꯗꯦ ꯗꯗꯥ, ꯑꯗꯨꯕꯨ..." "ꯀꯩꯗꯧꯔꯕ?" "ꯂꯤꯡꯖꯦꯜꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯕꯕꯥꯗꯣ ꯂꯩꯖꯔꯝꯂꯗꯤ ꯈꯔ ꯐꯔꯝꯒꯗꯕꯅꯤ ꯗꯗꯥ." "ꯑꯁ ꯑꯗꯨꯗ ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯀꯩꯗꯧꯔꯒꯦ? ꯅꯪ ꯈꯛꯇ ꯏꯅꯥꯛꯇ ꯂꯥꯛꯄꯤꯌꯨ, ꯑꯇꯩ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯑꯗꯨꯒ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯊꯕꯛ ꯄꯪꯇꯧ ꯇꯧꯔꯒꯅꯦ ꯅꯁꯥꯗꯣ ꯋꯥꯍꯟꯒꯅꯨꯀꯣ." "ꯂꯨꯍꯣꯡꯕ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯇꯥꯕ꯭ꯔꯣ?" "ꯇꯥꯗꯦ, ꯆꯥꯛꯀꯧꯕ ꯍꯌꯦꯡꯅꯤ, ꯉꯁꯤꯒꯨꯝꯕꯗꯨꯗꯤ ꯑꯦꯛꯖꯥꯝ ꯇꯥꯏ, ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ." "ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ." ꯂꯤꯡꯖꯦꯜꯗꯣ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯍꯥꯏꯕꯒꯨꯝ ꯁꯤꯠꯇꯨꯗ ꯉꯥꯊꯔꯒ ꯐꯝꯃꯤ꯫ ꯒꯥꯔꯤꯗ ꯊꯧꯅ ꯊꯧꯅ ꯂꯤꯡꯖꯦꯜꯗ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯌꯦꯡꯂꯒ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯂꯤꯡꯖꯦꯜꯁꯨ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ "ꯀꯩꯁꯨꯝ ꯇꯧꯗꯦ ꯗꯗꯥ." ꯑꯁꯨꯝꯅ ꯉꯥꯡꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯂꯤꯡꯖꯦꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ "ꯗꯗꯥ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ." "ꯉꯥꯏꯈꯣ ꯂꯤꯡꯖꯦꯜ." "ꯀꯩꯗꯧꯔꯒꯦ?" ꯂꯩꯁꯦꯝꯕꯗꯣ ꯄꯣꯂꯤꯊꯤꯟ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯒ ꯁꯤꯁꯤꯅ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯤꯖꯤꯟꯅꯧ." ꯂꯤꯡꯖꯦꯜꯁꯨ ꯄꯣꯂꯤꯊꯤꯟꯗꯣ ꯇꯞꯅ ꯂꯧꯔꯒ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ "ꯗꯗꯥ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤ ꯀꯩꯗꯧꯅꯕꯅꯣ?" "ꯌꯥꯔꯦ ꯀꯨꯝꯃꯨꯆꯣ, ꯍꯪꯗ꯭ꯔꯁꯨ ꯌꯥꯝꯗꯕꯅꯤ, ꯂꯥꯛ 2 ꯈꯛꯇꯅꯤ. ꯅꯪꯒꯤ ꯁꯤꯖꯤꯟꯅꯅꯤꯡꯕꯗꯨꯗꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯣ, ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯨꯔꯅꯨꯀꯣ." "ꯗꯗꯥ ꯑꯩ ꯀꯩꯁꯨ ꯁꯤꯖꯤꯟꯅꯅꯕ ꯂꯩꯇꯦ, ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯕꯨ." "ꯄꯨꯈꯣꯁꯦ ꯗꯗꯥ, ꯑꯩꯅ ꯁꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯨꯕꯗ ꯏꯃꯥꯅꯁꯨ ꯉꯥꯡꯒꯅꯤ." ꯂꯤꯡꯖꯦꯜꯗ ꯗꯞ ꯇꯧꯁꯤꯜꯂꯤ꯫ "ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯆꯠꯂꯣ, ꯑꯗꯣ ꯑꯩꯒꯤ ꯏꯔꯜꯅꯤ, ꯑꯁꯦꯡꯕꯅꯤ. ꯑꯩꯒꯤ ꯏꯔꯜꯗꯨ ꯑꯩꯒꯤ ꯏꯔꯜ ꯑꯁꯦꯡꯕꯗ ꯊꯥꯗꯖꯕꯅꯤ. ꯅꯪ ꯅꯊꯧ ꯂꯩꯇ꯭ꯔꯁꯨ ꯀꯨꯝꯃꯣ ꯍꯥꯏꯕꯅꯦ." ꯂꯩꯁꯦꯝꯕꯅ ꯈꯣꯟ ꯈꯤꯇꯪ ꯀꯜꯂꯞ ꯇꯧꯕꯗꯨꯗ ꯂꯤꯡꯖꯦꯜꯁꯨ ꯄꯥꯈꯠꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯤ꯫ ꯂꯩꯁꯦꯝꯕ ꯄꯟꯊꯗꯅ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯀꯣꯂꯦꯖꯇꯅꯤ꯫ ꯂꯤꯡꯖꯦꯜ, ꯑꯟꯖꯨ, ꯂꯥꯏꯖꯥ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯝꯕꯗꯒꯤ ꯂꯥꯏꯖꯥꯗꯣ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯈꯪꯐꯝ ꯐꯝꯊꯈꯤ꯫ ꯂꯤꯡꯖꯦꯜꯒ ꯑꯟꯖꯨꯒꯗꯣ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯟꯖꯨ ꯂꯥꯏꯖꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ "ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ?" ꯂꯥꯏꯖꯥ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯒ "ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯏ, ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ." ꯂꯤꯡꯖꯦꯜꯅ "ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯟꯖꯨ ꯅꯣꯏ ꯗꯥꯆꯧꯗ ꯀꯣꯜ ꯇꯧꯗꯅ." "ꯂꯥꯏꯖꯥ ꯇꯞꯅ ꯍꯧꯒꯠꯂꯨꯁꯦ, ꯑꯁꯤꯒꯤ ꯐꯝꯐꯝꯁꯤꯗ ꯐꯝꯁꯤ. ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯜꯂꯛꯑꯅꯤ." ꯂꯥꯏꯖꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯐꯝꯐꯝ ꯊꯥꯔꯤꯕꯗꯨꯗ ꯇꯞꯅ ꯐꯝꯃꯤ꯫ ꯑꯟꯖꯨꯁꯨ ꯕꯦꯒꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯄꯨꯟꯁꯤꯕꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯀꯣꯜꯗꯣ ꯄꯥꯏꯔꯛꯇ꯭ꯔꯤ꯫ ꯑꯟꯖꯨꯁꯨ ꯌꯥꯝ ꯊꯨꯅ ꯑꯍꯦꯟꯕꯗ ꯑꯃꯨꯛ ꯇꯧꯏ꯫ ꯍꯟꯗꯛꯇꯤ ꯑꯍꯦꯟꯕꯗꯣ ꯄꯥꯏꯈꯠꯂꯛꯏ꯫ "ꯏꯆꯟ ꯀꯩꯗꯧꯔꯦ?" ꯑꯟꯖꯨꯗꯣ ꯇꯥꯍꯥꯇꯥ "ꯗꯗꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯏꯅꯝꯃꯗꯣ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯇꯧ ꯂꯩꯔꯤ, ꯆꯠꯄ ꯉꯝꯗ꯭ꯔꯤ. ꯗꯥꯆꯧꯁꯨ ꯐꯣꯟ ꯄꯥꯏꯈꯠꯇꯦ. ꯗꯗꯥ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯀꯣꯂꯦꯖꯇ ꯂꯥꯛꯑꯣ." "ꯑꯩꯗꯤ ꯊꯧꯕꯥꯜꯂꯣꯝꯗ ꯂꯩꯔꯤꯅꯤ, ꯑꯩ ꯉꯥꯏꯔꯗꯤ ꯌꯥꯔꯣꯏ, ꯑꯩ ꯅꯤꯡꯊꯦꯝꯗ ꯍꯥꯏꯈ꯭ꯔꯒꯦ." "ꯍꯣꯏ ꯗꯗꯥ, ꯈꯔ ꯊꯨꯅ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯐꯨꯠꯀꯛꯏ, ꯑꯗꯨꯒ ꯂꯥꯏꯖꯥꯒꯤ ꯃꯅꯥꯛꯇ ꯇꯐꯤꯡ ꯆꯦꯟꯁꯤꯜꯂꯒ "ꯂꯤꯡꯖꯦꯜ, ꯗꯥꯆꯧꯁꯨ ꯐꯣꯟ ꯄꯥꯏꯗꯦ, ꯗꯗꯥꯁꯨ ꯊꯧꯕꯥꯜꯂꯣꯝꯗ ꯂꯩꯔꯦ ꯍꯥꯏꯔꯤ,
ꯑꯗꯨ ꯌꯨꯝꯗꯕꯨꯗꯤ ꯍꯥꯏꯒꯦ ꯍꯥꯏꯈꯤꯕꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯟꯖꯨꯁꯨ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ ꯏꯅꯝꯃ ꯃꯤꯇꯣ ꯄꯥꯡꯕ ꯉꯝꯗꯕ꯭ꯔꯣ ꯉꯝꯗ꯭ꯔꯤ ꯎꯁꯨ ꯎꯅꯤꯡꯉꯤ ꯂꯥꯏꯖꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯟꯖꯨꯒ ꯂꯤꯡꯖꯦꯜꯒꯗꯣ ꯈꯪꯌꯦꯡ ꯌꯦꯡꯅꯩ ꯉꯥꯛ ꯂꯩꯔꯒ ꯅꯤꯡꯊꯦꯝꯁꯨ ꯂꯥꯛꯂꯦ ꯑꯍꯦꯟꯕꯅ ꯂꯥꯏꯖ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯦꯝꯅ ꯂꯥꯛꯄꯗ ꯂꯦꯝꯕꯤ ꯔꯥꯁꯤ ꯃꯦꯝꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯎꯔꯛꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯖꯕꯨ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯂꯤ ꯂꯥꯏꯖꯒꯤ ꯃꯑꯣꯡꯗꯨꯗ ꯃꯌꯥꯝꯗꯨꯁꯨ ꯆꯤꯡꯅꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯌꯨꯝꯗ ꯀꯧꯔꯒ ꯌꯦꯡꯍꯜꯂꯤ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯅ ꯂꯥꯏꯖꯕꯨ ꯌꯦꯡꯂꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯁꯨ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯦꯗꯥꯝ ꯀꯩꯁꯨ ꯊꯋꯥꯏ ꯋꯥꯕꯤꯔꯨꯔꯅꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯦꯗꯥꯝ ꯏꯁꯨ ꯐꯪꯒꯗꯧꯔꯤ ꯃꯦꯗꯥꯝꯒꯤ ꯏꯃꯧꯁꯤ ꯀꯟꯁꯦꯞ ꯑꯣꯏꯔꯤ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯎꯁꯤꯜꯂꯒ ꯂꯩꯔꯝꯕ ꯃꯃꯤꯠꯇꯣ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯂꯦꯝꯕꯤꯁꯨ ꯌꯥꯝ ꯉꯛꯅ ꯋꯥ ꯉꯥꯡꯗꯕꯤ ꯇꯞꯐꯤꯡ ꯆꯪꯁꯤꯜꯂꯛꯑꯒ ꯆꯞ ꯂꯦꯞꯄꯤ ꯑꯁꯦꯡꯕ ꯗꯣꯛꯇꯔ ꯑꯩꯕꯨ ꯏꯁꯨ ꯎꯒꯗꯧꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯃꯦꯗꯥꯝ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯔ ꯄꯨꯟꯁꯤꯕꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯂꯥꯛꯍꯟꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯂꯥꯏꯖꯗꯨ ꯏꯀꯥꯏꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯤꯟꯗꯨ ꯁꯨꯒꯜꯂꯒ ꯇꯞꯅ ꯁꯣꯟꯖꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯗꯥꯝꯆꯥꯒꯤ ꯅꯨꯡꯁꯤꯈꯣꯗꯣ ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯒꯗꯧꯔꯕ ꯑꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯂꯥꯏꯖꯗ ꯃꯣꯟ ꯃꯌꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯄꯨꯟꯁꯤꯕꯗ ꯌꯥꯝ ꯊꯨꯅ ꯇꯦꯛꯁ ꯊꯥꯏ ꯍꯣ ꯑꯉꯥꯡ ꯃꯄꯥ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥ ꯅꯣꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯩꯔꯝꯕ ꯂꯨꯝꯂꯒ ꯇꯥꯔꯝꯕ ꯅꯦꯟꯁꯤꯗꯣ ꯂꯥꯏꯖ ꯀꯟꯁꯦꯞ ꯑꯣꯏꯔꯦ ꯇꯥꯕꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞꯇꯣ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯤ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯄꯦꯠ ꯂꯥꯎꯕ ꯑꯉꯥꯡ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯍꯟꯈꯤꯕ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯈꯤꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯀꯤꯗ꯭ꯔꯤ ꯑꯩ ꯁꯤꯔꯒꯁꯤ ꯅꯃꯥꯅ ꯆꯥꯕꯨꯗꯤ ꯏꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯇꯣꯛꯀꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯅꯦꯟꯁꯤꯗꯣ ꯃꯀꯣꯛꯇꯨ ꯆꯦꯞꯊꯔꯒ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯔꯥꯖꯇ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯔꯥꯖ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯄ ꯇꯟꯖꯥꯗꯣ ꯉꯁꯤꯗꯤ ꯌꯧꯔꯛꯂꯤ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯉꯨ ꯑꯣꯀꯦ ꯑꯗꯨꯗꯤ ꯊꯕꯛꯇꯣ ꯄꯥꯏꯈꯠꯄ ꯍꯧꯔꯁꯤ ꯑꯩꯕꯨ ꯀꯌꯥꯔꯛ ꯏꯀꯥꯏꯒ ꯄꯤꯈꯤꯕ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯗꯅ ꯇꯣꯛꯂꯣꯏ ꯉꯥꯛꯇꯪꯗꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯦꯟꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯗꯤ ꯔꯥꯖ ꯑꯩꯅ ꯉꯝꯕ ꯇꯟꯖꯥꯗꯣ ꯊꯕꯛꯁꯤ ꯄꯥꯏꯈꯠꯅꯕ ꯑꯩꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯪ ꯂꯩꯔꯒ ꯍꯌꯦꯡ ꯍꯣꯇꯦꯜꯗ ꯊꯤꯜꯂꯛꯑꯣ ꯄꯣꯠꯇꯣ ꯏꯁꯥꯗ ꯂꯩꯅꯔꯒ ꯂꯩꯕ ꯄꯥꯝꯃꯤ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯍꯌꯦꯡ ꯂꯩꯔꯒ ꯊꯤꯜꯂꯒꯦ ꯑꯗꯨꯗꯤ ꯊꯝꯂꯒꯦꯀꯣ ꯁꯣꯏꯕ ꯌꯥꯗꯕꯅꯤꯀꯣ ꯊꯝꯃꯣ ꯐꯣꯟ ꯊꯝꯅꯈ꯭ꯔ ꯃꯇꯨꯡ ꯅꯦꯟꯁꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯒ ꯉꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯅꯦꯝ ꯑꯍꯨꯝꯗꯨꯅ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯟꯖꯨꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯐꯃꯨꯡꯗꯨꯗ ꯐꯟ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯣ ꯍꯥꯏꯗꯣꯛꯑꯒ ꯃꯥꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯇꯨꯝꯊꯔꯛꯏ ꯏꯅꯝꯃ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯥꯏꯖꯗꯣ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯗꯣ ꯑꯟꯖꯨꯅ ꯋꯥ ꯈꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯣꯏꯃꯥ ꯍꯤꯡꯆꯥꯕꯤ ꯈꯪꯉꯤꯅꯦ ꯏꯁ ꯅꯪ ꯌꯥꯝ ꯊꯥꯖꯗꯦꯀꯣ ꯅꯨꯄꯤ ꯅꯪ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯟꯖꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯤꯟꯕꯤꯔꯅꯨ ꯌꯥꯔꯦ ꯏꯕꯦꯝꯃ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯅꯤ ꯅꯪ ꯃꯇꯥꯡꯒꯤꯅꯤ ꯅꯪꯁꯨ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯈꯪꯂꯛꯈꯤꯅꯤ ꯃꯤ ꯅꯣꯛꯅꯒꯅꯨ ꯆꯨꯔꯨꯡꯖꯅꯤ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯌꯦꯡ ꯑꯉꯥꯡꯗꯨꯅ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯅꯤꯅꯦ ꯀꯥꯏꯅ ꯀꯧꯔꯛꯇꯣꯏꯅꯤꯅꯦ ꯑꯣꯏꯃꯥ ꯃꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯩ ꯏꯁꯥꯁꯦ ꯖꯤꯡ ꯂꯥꯎꯔꯛꯏ ꯀꯔꯤꯒꯤ ꯖꯤꯡ ꯂꯥꯎꯔꯤꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯁꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯈꯤꯗꯣꯔꯦꯕ ꯂꯥꯏꯖꯗꯣ ꯑꯟꯖꯨꯗ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯟꯖꯨ ꯌꯥꯔꯤꯕ ꯈꯔ ꯉꯥꯡꯂꯗꯤ ꯇꯣꯛꯑꯣꯕ ꯑꯩ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯕ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤꯃꯤ
ꯇꯥꯔꯝꯗꯧ ꯃꯥꯟꯗꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯥ ꯈꯪꯗꯦ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯁꯤꯟ ꯇꯧꯗꯦ ꯑꯁ ꯑꯩꯈꯣꯏ ꯗꯥꯆꯧ ꯇꯥꯔꯗꯤ ꯃꯥꯅ ꯇꯧꯗꯣꯏ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯃꯤꯠꯇ ꯎꯔꯤ ꯑꯁ ꯈꯜꯂꯨꯔꯒ ꯑꯩ ꯗꯥꯝꯆꯥ ꯃꯃꯥꯡꯗꯕꯣ ꯌꯥꯝ ꯏꯀꯥꯏꯗ ꯑꯟꯖꯨ ꯂꯥꯏꯖꯗꯣ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯒ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯤ ꯆꯠꯂꯣꯍꯦ ꯅꯋꯥꯗꯨꯗꯤ ꯀꯥꯏꯔꯤꯕ ꯑꯗꯨ ꯌꯧꯔꯗꯤ ꯌꯥꯝ ꯄꯛꯇ꯭ꯔꯦꯅ ꯇꯟꯖꯥꯗꯨꯗ ꯑꯍꯦꯟꯕꯁꯨ ꯀꯣꯜ ꯇꯧꯔꯛꯏ ꯑꯟꯖꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯂꯤ ꯂꯥꯏꯖꯁꯨ ꯅꯥꯀꯣꯡꯗ ꯊꯥꯡꯖꯤꯜꯂꯒ ꯇꯥꯔꯤ ꯍꯜꯂꯣ ꯀꯨꯛꯇꯨꯝꯕ ꯍꯥꯏ ꯀꯨꯛꯇꯨꯝꯕꯤ ꯈꯠꯅꯕ ꯌꯧꯔꯛꯀꯅꯨ ꯑꯩꯈꯣꯏ ꯏꯇꯃ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯌꯨꯝꯗ ꯑꯣꯏꯅ ꯗꯣꯛꯇꯔ ꯀꯧꯔꯒ ꯌꯦꯡꯉꯤ ꯀꯔꯤ ꯍꯥꯏꯔꯒꯦ ꯑꯩꯁꯨ ꯍꯟꯕꯨꯗꯤ ꯍꯜꯂꯛꯑꯅꯤ ꯗꯥꯆꯧꯁꯨ ꯁꯤꯑꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯐꯣꯟ ꯄꯥꯏꯈꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯏ ꯍꯣ ꯀꯩꯁꯨ ꯂꯨꯕ ꯂꯩꯅꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯆꯧ ꯄꯄꯥ ꯃꯤꯡꯊꯣꯜ ꯐꯪꯂꯅꯤ ꯑꯗꯨꯒ ꯗꯗꯥꯅ ꯀꯀꯥ ꯀꯣꯛꯇꯨꯝꯕ ꯃꯤꯡꯊꯣꯜ ꯐꯪꯂꯅꯤ ꯑꯍꯦꯟꯕꯗꯣ ꯈꯪꯅꯤꯡ ꯅꯣꯛꯂꯛꯏ ꯑꯦ ꯑꯁꯦꯡꯕꯩꯔꯣ ꯏꯆꯟ ꯑꯁꯦꯡꯕꯩꯅꯦ ꯀꯩꯅꯣ ꯑꯁꯤꯕꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯣ ꯑꯦ ꯑꯩꯈꯣꯏ ꯗꯥꯆꯧ ꯒꯨꯠ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯕꯕꯥꯗꯁꯨ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯄꯗ ꯉꯥ ꯂꯩꯔꯒꯦ ꯑꯍꯦꯟꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯥꯏꯖ ꯃꯆꯤꯟ ꯃꯦꯜꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯕꯨꯛꯇꯨꯗ ꯇꯞꯅ ꯊꯝꯃꯤ ꯑꯟꯖꯨꯁꯨ ꯐꯥꯛ ꯅꯣꯛꯂꯛꯏ ꯍꯣꯏ ꯊꯝꯃꯦ ꯗꯣꯛꯇꯔ ꯅꯨꯄꯤꯗꯣ ꯊꯤꯟꯗꯣꯛꯂꯒ ꯃꯅꯦꯝ ꯑꯍꯨꯝꯗꯣ ꯂꯥꯏꯖꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯑꯒ ꯄꯨꯟꯁꯤꯕꯒꯤ ꯐꯃꯨꯡꯗꯨꯗ ꯄꯔꯦꯡ ꯐꯝꯃꯤ ꯂꯦꯝꯕꯤꯗꯣ ꯇꯍꯥ ꯏꯆꯥꯅ ꯀꯅꯥꯅꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯗꯗꯥꯅꯤ ꯑꯗꯨꯗꯤ ꯉꯥ ꯂꯩꯔꯛꯑꯣ ꯍꯥꯏꯈ꯭ꯔꯣꯗꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯛꯏꯅꯤꯅꯦ ꯑꯟꯖꯨ ꯂꯥꯎ ꯊꯥꯗꯣꯛꯑꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯟꯖꯨꯁꯨ ꯂꯥꯎ ꯊꯥꯗꯣꯛꯏ ꯂꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯣ ꯍꯧꯒꯠꯂꯒ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯦꯟꯕ ꯅꯪ ꯗꯥꯆꯧ ꯍꯣꯏ ꯄꯄꯥ ꯃꯤꯡꯊꯣꯜ ꯐꯪꯈꯤꯗꯣꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤ ꯍꯥ ꯅꯪꯁꯨ ꯄꯨꯟꯁꯤꯜꯂꯛꯑꯣꯗꯅ ꯏꯃꯥ ꯑꯩꯒꯤꯗꯨꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯆꯍꯤ 5ꯃꯨꯛ ꯂꯩꯔꯒ ꯄꯨꯁꯤꯜꯂꯛꯇ꯭ꯔꯗꯤ ꯏꯃꯥ ꯍꯣꯏ ꯗꯥꯆꯧ ꯍꯣꯏꯒꯤ ꯑꯉꯥꯡꯗꯨꯅꯦ ꯑꯩꯒꯤ ꯅꯃꯨꯡ ꯅꯨꯄꯤꯗꯨꯅꯦ ꯄꯨꯂꯞ ꯁꯦꯟꯅꯕ ꯋꯥꯅꯤꯌꯦ ꯔꯥꯁꯤꯅ ꯀꯌꯥꯝ ꯑꯉꯥꯡꯅꯣꯅꯤ ꯍꯦꯟꯕ ꯑꯍꯦꯟꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯥꯏꯖꯁ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯣ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯍꯦꯟꯕꯒꯤꯗꯤ ꯁꯣꯅꯣ ꯈꯔ ꯆꯨꯕꯅꯤ ꯑꯉꯥꯡ ꯍꯥꯏꯕꯨ ꯑꯉꯥꯡꯅꯤꯅꯤꯅꯦ ꯍꯟꯗꯛꯇ 11 ꯀꯥꯔꯤꯕꯅꯤ ꯀꯅꯥꯝꯇ ꯈꯪꯗꯦ ꯂꯣꯟꯅ ꯀꯣꯏꯅꯕꯅꯤ ꯈꯜꯂꯒ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯂꯩꯖꯔꯝꯕ ꯑꯍꯦꯟꯕꯗꯣ ꯂꯥꯏꯖꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯏꯊꯛ ꯊꯛꯀꯠꯅ ꯏꯇꯩꯃ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯂꯦꯝꯕꯤꯅ ꯈꯨꯝꯂꯛꯏ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦꯅꯦ ꯅꯗꯣꯝꯆꯥꯒ ꯅꯅꯦꯒ ꯑꯩꯒꯅ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯅꯇꯩꯃꯁꯨ ꯑꯁꯤꯗ ꯂꯩꯔꯒꯅꯦ ꯀꯣꯂꯦꯖ ꯀꯥꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯨꯁꯨ ꯁꯤꯗ ꯂꯩꯔꯒ 12 ꯊꯥꯜꯂꯒ ꯂꯣꯏꯔꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯄꯨꯗ ꯄꯨꯁꯜꯂꯛꯎ ꯑꯗꯨ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯂꯥꯏꯖꯥ ꯅꯪꯒ ꯈꯪꯅꯕ꯭ꯔꯣ ꯑꯍꯦꯟꯕꯅ ꯅꯣꯏ ꯍꯥꯏꯅꯧꯔꯣ ꯑꯩ ꯊꯝꯖꯔꯨꯔꯒꯦ ꯏꯃꯥ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯂꯒ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯒ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯊꯝꯃꯦ ꯒꯨꯗ ꯕꯥꯏ ꯑꯍꯦꯟꯕꯗꯣ ꯐꯣꯟꯗꯨ ꯁꯠ ꯀꯛꯊꯠꯈ꯭ꯔꯦ ꯃꯦꯝꯊꯣꯏꯗꯣ ꯃꯆꯥꯒꯤ ꯃꯃꯧꯗꯣ ꯃꯁꯛ ꯈꯪꯅꯤꯡꯂꯛꯏ ꯇꯍꯥ ꯂꯥꯏꯖꯥ ꯑꯩꯈꯣꯏ ꯍꯦꯟꯕꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯅꯪꯕꯨ ꯈꯪꯅꯕ꯭ꯔꯣ ꯈꯪꯉꯦ ꯗꯣꯝꯆꯥ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯅꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ꯭ꯔꯣ ꯏꯗꯣꯝꯆꯥ ꯅꯨꯄꯤꯗꯣ ꯌꯥꯝ ꯅꯛꯅ ꯂꯩꯔꯤ ꯃꯁꯛꯀꯤꯗꯤ ꯈꯪꯗꯦ ꯏꯗꯣꯝꯆꯥꯅ ꯁꯨꯝ ꯎꯔꯒ ꯂꯩꯔꯕꯅꯤ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯈꯪꯂꯅꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯃꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯑꯦꯟꯖꯦꯜꯗꯨꯅꯤ ꯍꯥ ꯅꯣꯏꯗ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯔꯣ ꯑꯟꯖꯨꯁꯨ ꯉꯛꯅ ꯀꯩꯅꯣ ꯐꯥꯒꯤꯗꯒꯤ ꯑꯦꯟꯖꯦꯜꯗꯣ ꯑꯩꯈꯣꯏ ꯗꯗꯥꯅ ꯀꯣꯏꯔꯕ꯭ꯔꯣ ꯀꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯍꯥꯏꯕꯅꯤ ꯂꯦꯝꯕꯤꯗꯣ ꯍꯔꯥꯎꯅ ꯍꯩꯃ ꯑꯉꯥꯡꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯕꯅꯤꯅꯦ ꯃꯄꯥꯗꯨꯁꯨ ꯅꯪ ꯕꯕꯥꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦꯗ ꯔꯥꯁꯤꯅ ꯑꯩꯒꯤ ꯏꯌꯥ ꯑꯅꯤꯁꯦ ꯅꯨꯄꯤ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯃꯦꯗꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯤ ꯍꯥꯟꯅꯁꯨ ꯃꯁꯛꯇꯣ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯤ ꯍꯧꯖꯤꯛ ꯍꯦꯟꯕꯒ ꯃꯔꯤ ꯂꯩꯅꯩ ꯇꯥꯕꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦꯗ ꯔꯥꯁꯤ ꯏꯕꯦꯝꯃ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯂꯦꯝꯕꯤ ꯅꯣꯛꯄꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯣꯔꯗꯨ ꯁꯥꯡ ꯍꯣꯟꯊꯔꯒ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯈ꯭ꯔꯦ ꯂꯥꯏꯖꯥ ꯗꯣꯛꯇꯔꯅ ꯅꯪ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯀꯣꯂꯦꯖꯀ ꯆꯠꯂꯨꯔꯅꯨ ꯀꯣꯂꯦꯖꯇꯨꯗꯤꯅꯦ ꯑꯉꯥꯡ ꯂꯩꯔ ꯃꯇꯨꯡ ꯅꯪꯅ ꯇꯝꯅꯤꯡꯕ ꯇꯝꯕ ꯌꯥꯏ
ꯏꯃꯨꯡꯁꯤꯒꯤ ꯑꯍꯥꯟꯕ ꯃꯅꯤ ꯑꯣꯏꯒꯗꯧꯔꯤꯕ ꯏꯁꯨꯗꯨ ꯃꯗꯨꯅ ꯃꯔꯨꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯗꯤ ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯗꯣꯛꯑꯒ ꯂꯦꯞꯄꯒꯦ ꯏꯃꯥꯗꯤꯅꯦ ꯌꯥꯝ ꯄꯥꯈꯠꯂꯤ ꯀꯥꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯃꯗꯤ ꯊꯥꯗꯣꯛꯎ ꯑꯗꯨꯒ ꯃꯔꯛꯁꯤꯗꯅꯦ ꯀꯣꯂꯦꯖꯀ ꯀꯥꯔꯨꯔꯅꯨꯀꯣ ꯂꯥꯏꯖꯗꯨ ꯑꯟꯖꯨꯗ ꯈꯪꯉꯤ ꯌꯦꯡꯂꯛꯏ ꯑꯟꯖꯨꯁꯨ ꯂꯥꯏꯖꯗ ꯌꯦꯡꯉꯤ ꯔꯥꯁꯤꯅ ꯅꯁꯥꯒꯗꯣ ꯏꯪꯍꯟꯒꯅꯨ ꯂꯥꯏꯖ ꯂꯣꯛ ꯂꯥꯛꯀꯅꯤ ꯍꯣꯏꯅꯤꯅꯦ ꯃꯦꯝꯊꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤꯅꯦ ꯂꯥꯏꯖ ꯁ꯭ꯇꯦꯔꯁꯦ ꯐꯥꯎꯅꯦ ꯀꯨꯝꯕꯤꯔꯛꯀꯅꯨ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯅꯣꯏ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯌꯥꯅꯤꯗ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯁꯦꯕꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯂꯩꯔꯤꯁꯤꯅꯤ ꯏꯃꯧꯇ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯂꯦꯝꯕꯤꯅ ꯑꯗꯨꯅꯤ ꯍꯦꯔꯥ ꯊꯥ 10 ꯈꯛ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯦꯕꯥ ꯇꯧꯕꯕꯨ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯁꯦ ꯂꯥꯏꯖꯗꯣ ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡꯗꯣ ꯄꯦꯟꯖꯩ ꯃꯦꯝꯊꯣꯏꯅ ꯏꯆꯦ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯏꯍꯦ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯏꯁꯨ ꯎꯔꯗꯤꯅ ꯍꯔꯥꯎꯕꯗ ꯀꯣꯛꯁꯤ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯨꯍꯣꯡꯕꯁꯤꯕꯣ ꯅꯥꯇꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅꯤ ꯍꯦꯛ ꯆꯠꯂꯨꯔꯁꯤꯔꯣ ꯃꯦꯝꯊꯣꯏꯅ ꯑꯩꯗꯤ ꯆꯠꯅꯤꯡꯗꯦꯗ ꯏꯆꯦ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯕꯗꯣ ꯌꯥꯝ ꯇꯜꯂꯤ ꯔꯥꯁꯤꯒ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯣ ꯔꯥꯁꯤꯅ ꯑꯩ ꯇꯜꯂꯤꯀꯣ ꯑꯩꯉꯣꯟꯗꯒ ꯊꯪꯖꯟꯕꯤꯔꯛꯀꯅꯨ ꯏꯅꯝꯃ ꯑꯅꯤ ꯁꯨꯝ ꯆꯠꯄꯤꯔꯣ ꯑꯩ ꯔꯤꯇꯥꯒꯅꯦ ꯆꯥꯛ ꯊꯣꯡꯃꯤꯟꯅꯍꯧꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯝꯊꯣꯏ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒꯦ ꯑꯟꯖꯨ ꯅꯪꯅ ꯅꯅꯝꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯗꯨꯒ ꯔꯥꯁꯤ ꯅꯪꯒ ꯅꯦꯟꯁꯤꯒ ꯇꯧꯔꯒ ꯔꯤꯇꯥꯒꯅꯦ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯃꯣ ꯑꯇꯩ ꯑꯉꯥꯡꯈꯩꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯅꯨ ꯆꯥꯛꯇꯨ ꯁꯤꯗ ꯄꯨꯂꯞ ꯆꯥꯁꯦ ꯍꯥꯏꯌꯨꯀꯣ ꯑꯃꯨꯛꯇ ꯆꯠꯍꯜꯂꯝꯕ ꯌꯥꯔꯣꯏ ꯍꯣꯏ ꯏꯅꯝꯃ ꯂꯦꯝꯕꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯦꯝꯊꯣꯏ ꯂꯥꯎ ꯆꯠꯁꯤ ꯄꯣꯌꯦꯡ ꯄꯤꯔꯝꯂꯒꯅꯦ ꯐꯠ ꯍꯜꯂꯛꯁꯤ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏ ꯔꯥꯁꯤ ꯂꯦꯝꯕꯤ ꯃꯔꯤ ꯊꯣꯛꯈ꯭ꯔꯦ ꯑꯟꯖꯨꯒ ꯂꯥꯏꯖꯒ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯍꯧꯔꯤ ꯏꯅꯝꯃ ꯅꯪ ꯀꯣꯂꯦꯖꯁꯨ ꯆꯠꯂꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯏꯊꯟꯇ ꯆꯠꯇꯣꯏꯕ ꯀꯩꯁꯨꯝꯗꯤ ꯇꯧꯔꯣꯏꯗ ꯏꯃꯥ ꯍꯣꯏꯅ ꯀꯤꯖꯕꯒꯤꯅꯤ ꯑꯗꯨꯗꯤ ꯏꯅꯝꯃ ꯅꯪ ꯂꯤꯡꯖꯦꯜꯒꯤ ꯂꯨꯍꯣꯡꯕꯁꯨ ꯊꯣꯛꯑꯦ ꯍꯣꯏꯅꯦ ꯑꯩ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ ꯀꯃꯥꯏ ꯇꯧꯅꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯆꯠꯄ ꯌꯥꯅꯤꯗ ꯀꯣꯟꯖꯨ ꯏꯃꯥ ꯍꯣꯏꯅ ꯌꯥꯅꯤꯀꯣ ꯈꯪꯗꯦ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯤꯗꯨꯅꯤ ꯑꯗꯣ ꯑꯟꯖꯨ ꯂꯤꯡꯖꯦꯜꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏꯅꯤ ꯀꯩꯗꯧꯁꯤꯒꯦ ꯃꯁꯛ ꯊꯣꯛꯄ ꯑꯃꯗꯤ ꯇꯧꯅꯤꯡꯉꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯝ ꯊꯨꯖꯜꯂꯦ ꯏꯃꯥꯒ ꯗꯗꯥꯒꯗꯣ ꯇꯧꯐꯝ ꯈꯪꯂꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯕꯕꯥꯗ ꯑꯝꯇ ꯍꯥꯏꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡ ꯃꯃꯥꯡꯁꯤꯗ ꯃꯣꯏꯗ ꯄꯨꯂꯞ ꯆꯠꯂꯒ ꯍꯪꯕꯤꯔꯨꯁꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯅꯨꯡꯁꯤꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯡꯉꯛꯄ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅ ꯂꯣꯏꯅ ꯀꯥꯏꯅꯔꯅꯤ ꯑꯟꯖꯨꯒ ꯂꯥꯏꯖꯒꯗꯣ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯁꯥꯟꯅꯅ ꯇꯨꯝꯊꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯣ ꯉꯁꯤꯗꯤ ꯐꯅ ꯊꯦꯡꯂꯐꯥꯎ ꯍꯜꯂꯛꯇꯦ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯝꯕꯗꯣ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯅꯦꯠ ꯑꯣꯟ ꯇꯧꯏ ꯑꯍꯦꯟꯕꯒꯤ ꯃꯤꯁ ꯀꯣꯜ 3 ꯂꯩꯔꯝꯕꯗꯨꯗ ꯌꯥꯝ ꯊꯨꯅ ꯑꯍꯦꯟꯕꯗ ꯀꯣꯜ ꯕꯦꯛ ꯇꯧꯏ ꯔꯤꯡ ꯑꯃꯅꯤ ꯆꯠꯄꯒ ꯑꯍꯦꯟꯕꯁꯨ ꯄꯥꯏꯈꯠꯂꯤ ꯍꯦꯟꯕ ꯀꯩꯗꯧꯔꯦ ꯅꯪ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯔꯛꯑꯝꯃꯤꯗꯣ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯗꯥꯆꯧ ꯌꯨꯝ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯑꯦ ꯅꯪꯗꯤ ꯍꯜꯂꯛꯑꯕꯣ ꯑꯩ ꯌꯨꯝꯕꯨꯗꯤ ꯌꯧꯗ꯭ꯔꯤ ꯑꯗꯣ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯑꯩ ꯌꯨꯝꯗ ꯂꯩꯔꯤ ꯉꯁꯥꯏ ꯏꯇꯩꯃ ꯃꯁꯥ ꯉꯝꯗꯕꯒꯤ ꯇꯧꯔꯛꯑꯝꯕꯅꯤ ꯑꯍꯦꯟꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯈꯤꯇꯪꯒ ꯆꯦꯠꯅ ꯊꯥꯡꯖꯤꯜꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯉꯤ ꯅꯇꯩꯃ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯦꯟꯕ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯃꯥ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ꯭ꯔꯣ ꯑꯍꯦꯟꯕꯗꯣ ꯄꯨꯟꯁꯤꯕꯒꯤ ꯄꯥꯈꯠꯆꯕꯒꯤ ꯃꯔꯤ ꯁꯣꯔ ꯁꯠꯇꯕꯤ ꯍꯪꯂꯛꯄ ꯃꯇꯧꯗꯨꯗ ꯁꯣꯝꯗ ꯃꯆꯤꯟ ꯈꯨꯝꯖꯤꯜꯂꯒ ꯊꯤꯛ ꯅꯣꯛꯏ ꯍꯦꯟꯕ ꯀꯩꯅꯣ ꯅꯪ ꯅꯣꯛꯏꯗꯨꯕꯣ ꯅꯪ ꯅꯇꯩꯃ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯕ ꯃꯃꯥꯏꯗꯨ ꯇꯣꯃꯥꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯇꯣꯃꯥꯜ ꯒꯥꯔꯤꯗꯣ ꯈꯤꯇꯪ ꯀꯟꯅ ꯊꯧꯕꯤꯌꯨꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇ꯭ꯔꯦ ꯗꯥꯆꯧ ꯌꯨꯝꯗ ꯗꯣꯛꯇꯔ ꯀꯧꯔꯒ ꯌꯦꯡꯍꯜꯂꯕꯅꯦ ꯂꯩꯅꯥꯗꯣ ꯍꯣꯔꯦꯟ ꯏꯇꯩꯃ ꯍꯥꯏꯍꯜꯂꯣ ꯑꯩꯅ ꯍꯥꯏꯔꯗꯤ ꯃꯒꯨꯟ ꯂꯩꯔꯣꯏ ꯀꯔꯤꯅꯣ ꯍꯦꯟꯕ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯍꯦꯟꯕ ꯅꯪ ꯅꯀꯣꯛꯇꯨ ꯊꯨꯒꯥꯏꯌꯨꯔꯥ ꯌꯥꯔꯦ ꯊꯝꯃꯨ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯈꯪꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ ꯄꯨꯟꯁꯤꯕꯗ ꯋꯥꯈꯜꯗ ꯆꯔꯥꯡꯅꯔꯤ ꯃꯁꯥꯗꯣ ꯄꯥꯈꯠꯃꯟꯗꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯁꯨ ꯊꯛꯊꯛꯅꯤ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨꯗ ꯌꯥꯝ ꯊꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ
ꯑꯁꯣꯝꯗ ꯂꯥꯏꯖꯁꯨ ꯐꯣꯟꯗꯣ ꯃꯣꯟ ꯃꯈꯥꯗ ꯊꯝꯈꯤꯕꯅ ꯐꯣꯟ ꯂꯥꯛꯄꯗꯣ ꯇꯥꯗ꯭ꯔꯤ꯫ ꯂꯥꯏꯖꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯁꯥꯗꯣ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯏ꯫ ꯇꯣꯃꯥꯜꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯒꯥꯔꯤꯗꯣ ꯄꯥꯈꯠꯅ ꯁ꯭ꯄꯤꯗꯇꯣ ꯀꯟꯅ ꯊꯧꯔꯛꯏ꯫ ꯌꯨꯝ ꯌꯧꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯒꯦꯠ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯂꯞ ꯇꯧꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯉꯥꯏꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯣꯡꯊꯈꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇ ꯀꯧꯔꯝꯗꯦ꯫ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯈꯠꯂꯛꯏ꯫ ꯃꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯉꯥꯡꯃꯆꯥ ꯑꯉꯥꯡ! ꯄꯨꯟꯁꯤꯕꯗꯣ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯂꯥꯏꯖꯒꯤ ꯐꯃꯨꯡꯗ ꯆꯞ ꯂꯦꯞꯄꯤ꯫ ꯇꯨꯝꯂꯤꯕ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯃꯁꯥ ꯈꯪꯗꯅ ꯂꯥꯏꯖꯕꯨ ꯈꯪꯀꯧ ꯀꯧꯔꯤ꯫ ꯑꯉꯥꯡ! ꯂꯥꯏꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯐꯤꯡ ꯑꯐꯥꯏꯒꯨꯝ ꯇꯨꯝꯂꯝꯕꯗꯣ ꯂꯣꯡꯅ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯐꯝꯂꯗꯨꯅ ꯃꯃꯤꯠꯀꯗꯣ ꯏꯊꯛ ꯊꯛꯀꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯗꯥꯝꯆꯥ? ꯂꯥꯏꯖꯗꯣ ꯈꯪꯕ ꯍꯦꯟꯃꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯁꯥꯗꯣ ꯊꯛꯇꯛꯅꯤꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯏꯉꯥꯎ ꯉꯥꯎꯕꯗꯨꯗ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯛꯏ꯫ ꯃꯥꯒꯤ ꯑꯉꯥꯡꯗꯨ ꯈꯛꯇꯅꯤ ꯄꯨꯟꯁꯤꯕꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤ꯫ ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯑꯟꯖꯨꯗꯨ ꯎꯕꯤꯕ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯕꯅ ꯆꯣꯡꯈꯠꯂꯛꯄꯗꯨꯗ ꯑꯟꯖꯨꯒꯤ ꯃꯈꯣꯡꯗꯨꯗ ꯆꯕꯦꯠ ꯅꯦꯜꯂꯤ꯫ ꯀꯅꯥꯅꯣ ꯁꯤꯗ ꯇꯨꯝꯃꯤꯁꯤꯅ? ꯑꯟꯖꯨꯁꯨ ꯃꯈꯣꯡꯗꯨ ꯅꯥꯃꯟꯗꯅ ꯐꯩꯖꯨꯞꯇꯣ ꯍꯥꯏꯗꯣꯛꯂꯒ ꯏꯁꯧ ꯇꯧꯈꯠꯂꯤ꯫ ꯉꯥꯎꯔꯕ ꯗꯥꯆꯥ? ꯑꯩ ꯇꯨꯝꯂꯤꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯕꯣ? ꯍꯩꯃꯥ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ? ꯄꯨꯟꯁꯤꯕ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯒ ꯌꯥꯝ ꯉꯛꯅ ꯍꯪꯉꯛꯄꯅꯤ꯫ ꯍꯣ, ꯏꯅꯝꯃ ꯅꯥꯕꯒꯤ ꯁꯪꯉꯝꯃꯤꯕ꯫ ꯑꯟꯖꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇꯣ ꯂꯥꯝꯃꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯛꯏ꯫ ꯑꯉꯥꯡ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯍꯩꯃꯥ, ꯃꯁꯥꯁꯦ ꯊꯛꯊꯛ ꯅꯤꯛꯏꯅꯤ꯫ ꯅꯤꯛꯇ꯭ꯔꯗꯤ ꯑꯗꯨ ꯌꯥꯝ ꯃꯇꯥ ꯊꯤꯅ ꯀꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯄꯨꯟꯁꯤꯕꯗꯣ ꯑꯟꯖꯨꯅ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗꯕꯅꯤ꯫ ꯃꯈꯨꯠ ꯑꯅꯤꯗ ꯂꯥꯝꯃꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯉꯥꯡ, ꯑꯩ ꯏꯁꯥꯁꯦ ꯄꯥꯈꯠꯃꯟꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯤ꯫ ꯂꯥꯏꯖꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯑꯟꯖꯨ ꯂꯩ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯣ ꯈꯞꯂꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯟꯖꯨꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯡꯗꯣ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯈꯤꯈꯤ ꯅꯣꯛꯏ꯫ ꯂꯥꯏꯖꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏꯕꯗꯣ ꯄꯨꯟꯁꯤꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯑꯉꯥꯡ, ꯍꯦꯟꯕꯅ ꯗꯣꯛꯇꯔ ꯀꯧꯔꯒ ꯌꯦꯡꯍꯜꯂꯦ ꯍꯥꯏꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣꯕ? ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅꯣꯃꯤ? ꯑꯩ ꯉꯁꯥꯏꯗꯣ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯐꯣꯟꯒ ꯑꯝꯇ ꯄꯥꯏꯔꯨꯗ꯭ꯔꯤ꯫ ꯅꯪ ꯁꯥꯎꯕ꯭ꯔꯥ? ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ꯭ꯔꯕ? ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯥꯏꯗꯨ ꯏꯀꯥꯏꯅ ꯂꯨꯛꯊꯛꯈꯤ꯫ ꯑꯟꯖꯨꯁꯨ ꯂꯥꯏꯖ ꯏꯀꯥꯏꯔꯦ ꯈꯪꯕꯅ, ꯗꯥꯆꯥ, ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕꯧ, ꯑꯩ ꯍꯧꯒꯠꯂꯒꯦꯁꯦ꯫ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅꯦ ꯍꯥꯏꯅꯍꯧꯔꯣ꯫ ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯂꯩꯗꯅ ꯏꯇꯨꯁꯦ ꯃꯈꯨꯠꯐꯥꯎ ꯐꯖꯅ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯏꯖꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯗꯥꯝꯆꯥ! ꯑꯆꯥ, ꯑꯩꯈꯣꯏ ꯗꯥꯆꯧꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯤꯌꯦ꯫ ꯍꯣ, ꯄꯥꯏꯅꯍꯧꯔꯣ ꯄꯥꯏꯅꯍꯧꯔꯣ, ꯑꯩꯇꯅꯦ ꯆꯠꯆꯍꯧꯔꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯟꯖꯨꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯈꯤ꯫ ꯑꯟꯖꯨ, ꯑꯩꯁꯨ ꯃꯈꯥꯗ ꯀꯨꯝꯂꯛꯀꯦ, ꯉꯥꯏꯈꯣ, ꯆꯠꯃꯤꯟꯅꯁꯤ꯫ ꯂꯥꯏꯖꯗ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯄꯨꯟꯁꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯐꯥꯔꯒ ꯄꯤꯁꯨꯝꯗꯣ ꯈꯪꯆꯨ ꯁꯨꯛꯆꯤꯜꯂꯒ ꯆꯠꯈꯤꯅꯣ ꯍꯥꯏꯕꯒꯨꯝ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯟꯖꯨꯁꯨ ꯑꯅꯤꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯅ ꯆꯠꯅ ꯈꯨꯝꯂꯝꯃꯤ꯫ ꯏꯅꯝꯃ, ꯃꯈꯥꯗ ꯀꯨꯝꯂꯛꯀꯅꯨ꯫ ꯍꯣꯔꯦꯟ ꯅꯅꯦꯝꯕꯣꯛꯅꯅꯦ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯧꯕꯤꯅꯤ꯫ ꯗꯥꯆꯧꯗꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯤ ꯏꯀꯥꯏꯔꯅꯤ꯫ ꯑꯟꯖꯨꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯣꯛꯑꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯂꯥꯕꯛꯇꯣ ꯁꯥꯕ꯭ꯔꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯃꯨꯛ ꯁꯥꯕ꯭ꯔ ꯌꯦꯡꯂꯒ, ꯂꯥꯏꯕꯛꯇꯤ ꯁꯥꯗꯦꯅꯦ ꯑꯉꯥꯡ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯂꯥꯏꯖꯗ ꯈꯨꯝꯗꯦ꯫ ꯄꯨꯟꯁꯤꯕꯗ ꯍꯦꯛ ꯍꯥꯏꯕꯁꯨ ꯉꯝꯖꯗꯦ꯫ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯔꯒ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯣ ꯍꯪꯒꯠꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯑꯉꯥꯡ ꯃꯆꯥ, ꯍꯣ ꯌꯦꯅꯥꯎ ꯃꯆꯥ, ꯁꯥꯎꯔꯤꯔꯣ? ꯁꯥꯎꯒꯅꯨ, ꯅꯪ ꯗꯥꯝꯆꯥ ꯂꯥꯜꯂꯤꯕꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦꯕ? ꯁꯥꯎꯗꯦ ꯗꯥꯝꯆꯥ, ꯑꯩ ꯗꯥꯝꯆꯥꯗ ꯍꯥꯏꯕ ꯏꯀꯥꯏ꯫ ꯃꯤꯅ ꯃꯦꯁꯦꯖ ꯊꯥꯕꯗꯤ ꯁꯤꯟꯁꯨ ꯇꯧꯕꯤꯗꯦ꯫ ꯍꯥ, ꯃꯦꯁꯦꯖ ꯁꯤꯟ ꯇꯧꯗꯕ? ꯏꯍꯦ! ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯏ꯫
ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯗꯇꯥ ꯑꯣꯟ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ WhatsApp ꯆꯪꯂꯒ ꯂꯥꯏꯖꯒꯤ ꯃꯦꯁꯦꯖꯇꯣ ꯄꯥꯏ꯫ ꯃꯦꯁꯦꯖꯇꯣ ꯑꯍꯥꯟꯕ ꯄꯥꯕꯗ ꯄꯤꯁꯨꯝꯗꯣ ꯈꯪꯆꯨꯛ ꯆꯨꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯣ ꯈꯤꯇꯪ ꯑꯃꯨꯛ ꯅꯣꯠꯊꯔꯒ ꯃꯦꯁꯦꯖꯇꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯏ꯫ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯂꯥꯏꯖꯗ ꯁꯨꯛꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯈꯠꯂꯛꯏ꯫